ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯁꯨꯡ ꯌꯦꯛ ꯁꯂꯥꯏ ꯄꯥꯔꯠ 2 ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯁꯨꯡ ꯌꯦꯛ ꯁꯂꯥꯏꯒꯤ ꯑꯣꯏꯕ ꯂꯤꯛꯂꯝꯕꯨ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯈꯣꯡꯒꯨꯜ ꯂꯤꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯅꯣꯠ ꯇꯧꯕꯤꯒꯗꯕꯅ ꯈꯪꯒꯗꯕ ꯑꯃꯅ ꯌꯨꯝꯅꯥꯛ ꯑꯃꯗ ꯌꯦꯛ 2 ꯅꯠꯇ꯭ꯔꯒ 3 ꯅꯠꯇ꯭ꯔꯒ 4 ꯊꯣꯛꯅ ꯊꯥꯔꯤꯕ ꯑꯁꯤꯗ ꯀ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯁꯤꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯌꯦꯛꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯈ ꯒ ꯊꯥꯔꯤꯕ ꯑꯁꯤꯅ ꯀꯣꯟꯅ ꯑꯁꯨꯝ ꯃꯊꯪ ꯆꯣꯡꯊꯣꯛꯅꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯌꯦꯛ ꯁꯂꯥꯏ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯇꯥꯡꯖꯈꯤꯕ ꯆꯣꯡꯊꯣꯛꯈꯤꯕ ꯌꯦꯛꯅꯤ ꯍꯥꯏꯕ ꯈꯪꯕꯤꯒꯅꯤ꯫ ꯃꯤꯠ ꯍꯥꯏꯕꯗꯤ ꯃꯅ ꯍꯧꯕ ꯌꯨꯝꯅꯥꯛꯀꯤ ꯂꯣꯏꯍꯧꯗꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯩꯌꯦꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ, ꯃꯌꯥꯡ ꯂꯝꯐꯝ ꯑꯃꯁꯨꯡ ꯃꯌꯥꯡ ꯂꯝꯕꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯥꯏꯐꯝ ꯑꯃꯁꯨꯡ ꯃꯥꯏꯕꯝ ꯍꯥꯏꯅ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯥꯏꯕꯝ ꯍꯤꯗꯥꯛ ꯁꯨꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯥꯏꯋꯥ ꯈꯣꯡꯆꯥꯃꯌꯨꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯥꯏꯕ꯭ꯔꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯥꯏꯃꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯟꯗꯤꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯥꯏꯕꯊꯤꯌꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ, ꯃꯥꯏꯀꯨꯋꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯥꯏꯔꯦꯝꯕꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ, ꯃꯥꯏꯐꯨꯋꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯃꯥꯏꯔꯦꯟꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯃꯉꯥꯡ ꯑꯣꯏꯕ, ꯃꯥꯟꯇꯪꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯈꯥ ꯉꯥꯟꯕ ꯑꯣꯏꯕ, ꯃꯥꯏꯐꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯦꯄ꯭ꯔꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯦꯟꯂꯦꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯃꯦꯟꯗꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ, ꯃꯨꯇꯨꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ, ꯃꯨꯈꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ, ꯃꯨꯠꯈꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ, ꯃꯨꯡꯌꯥꯡꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯅꯨꯡꯌꯥꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯃꯨꯡꯈꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ, ꯃꯩꯇ꯭ꯔꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ, ꯃꯩꯅꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯩꯐꯨꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯩꯐꯥꯋꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ, ꯃꯩꯍꯧꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯥ ꯉꯥꯟꯕ ꯑꯣꯏꯕ, ꯃꯩꯇꯥꯟ ꯀꯩꯁꯥꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯃꯁꯨꯡ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ, ꯃꯪꯈꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ, ꯃꯪꯈꯣꯟꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ, ꯃꯪꯁꯤꯗꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯠ ꯍꯥꯏꯕꯗꯤ ꯃꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯇꯥꯡꯀꯛ ꯂꯣꯏꯖꯔꯦ꯫ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯗꯤ ꯄꯥꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯑꯃꯨꯛ ꯊꯥꯡꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯤꯌꯨ꯫ ꯃꯊꯪ ꯊꯥꯡꯒꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕ꯫ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫